Ngarang COTU na tholaiba press statement to mahausadawna peace and normalcy hanjilaknaba honabada achukkanna koina punna hingminnanaba idea of Manipur gi wakhalonduda punsannanaba honarakpa potsi ngarang di moina proof pibaga loinana moigi tongan social media page singda Santigi kholao laojariba miyoi amabu hatkani tukani haibana jingba fajadaba wahaibada sijanabada natana organization amana adumaina statement tholakhiba potuna proof oire harakanda Manipurda santi hanjilaknaba miyamna honaribasigi mayokta phongna lepa organization natraga community je moini haibasi ngarangiduna proof oire aigi di peace journey oibanina aigi peace campaign oibanina aigi journey sigi matangda makhal amatagi hingsagi thabak thokanba yadabanina hatana Manipurda peace poraknaba honabada all community gi oiba interest da thabak tawgena khanjabagi wakhalon ga loinana haujarakhiba aigi campaign oibanina huzik ngarang COTU gi site gi chu aije kangpuk iladanaba moina akanba wafam thamme adugi moina thamaiba wafam du aina tawribasidi illegal oiba pot natabanina adugi poto withdraw tawbiyo na moida chu aina 24 hour gi matam ama thajabane adubu moi huzik phawda aingonda makhalamatagi paw phawrakpa leite withdraw su tawgadabadi mande karigumba tawraktraga su adugi damakta defense tawnabadi ai huzik sem saba loire aigi khongchati imphal yorokpa haibane sida moina thingaju thingdrasu aidi imphal yoroknabadi plan tawdaba yadabanina security singna haiba tare aigi safety gi khanbiraga ahingda moina army kanom BSF kangu oba malenga sagido moina tawraga aise ahingda porakane nongalamdaida sida sengmaida thungba maruoina aigi campaign se phase 1 2 haina khaidoga tawjagena plan tawjaramba ngarang COTU na tholaiba press statement to aigi oina di yam good chance ne haijaba tare yam laibak phaba aigi chance ama oire Manipurda mahausadawna peace and normalcy hanjilaknaba honabada achukkanna CSO organization aduga tongan ba miyoi mayamna kanna chahi ani makhai helaba irang sigi manungda peace poraknaba kanna honarakpa sida moisu aikoina kuki isilinau singaina moisu konsallaga aikoina punna hingminnanaba idea of Manipur gi wakhalonduda punsannanaba honarakpa potsi ngarang di moina proof pibaga loinana moigi tongan ba social media page singda Santigi kholao laojariba miyoi amabu hatkani tukani haibana jingba fajadaba wahaibada sijanabada natana organization amana adumaina statement tholakhiba potuna proof oire harakanda Manipurda santi hanjilaknaba miyamna honaribasigi mayokta phongna lepa organization natraga community je moini haibasi ngarangiduna proof oire harakanda India gi manung amasung mapanda leiriba santibu pamdaba aduga tongan ba peace forum mayamsida hakthengnana ngarangi poto moida khanganbaga loinana moigi mathakta chapchaba defense haiba tare defense tawnanaba ai sem saba loire adumoinama huzik Manipurda santi thugairiba kangu se kanano haibaje huzik proof ko konana puthorani sigi mathakta huzik si India government ki side tagi haiba tare nahan ngarangi mathang nahan si torbungda nongmai caption bagi thabak thodok laikre duga next day da aigi journey sigi matang da phongna kihalakli thabak laire sugumba mayam mathang next by next torakpasida state government ki side tagi su security gi maikai dagi su aduga legal gi maramda khang hairaba mayamna su moigi mathakta makhal amatagi action amata lokhatpa ngamdaba sina takpadi moigi matungda support tawribasi Manipur government amasung India government haibasi mayamna mayek sengna khange aduna masigi matangda santi pamjaba mayamga punna kusamnare harakanda India government ki asoiba amasung Manipurda mihami punja thariba hairiba community sigi mathakta chapchaba akoi chapchana thengnanaba aduga miyamda pakna khangannaba adumaina adugi potu loina changsange haibagi phireb leire